Wabagai Higher Secondary School da thokiba Thoudokta Chennaba Maheiroi Cheirak Pigadabani Desam Malem thongam na ngasi Manipur High Court da Registrar General gi khuthangdagi High Court asimaki Chief Justice da waka cherol ama pisinduna Committee on Tribal Unity ko tu yauna Kukizo community da base tauba organization kaya asina sathariba lona yadaba makhangi activity sing asigi matangda kubna yangsin biduna suo moto amma lakhotpinaba haizakhre Arunachal Pradesh ki border mayada Chinana nuclear ki khulai sabagi thabak hengalhankhre ngasi sanga ethnic park moirang khunauda saji makhal ama changnakpadagi mafam aduda laijariba security singa punna forest person singa pulaga rescue tawkhre Jenims lambida leiba sek club ki campus da leiba pukrida gari ama tasinkhre Mizoram da Myanmar border sian tawkhre Furup ani gi IDP sing masa gi mayumda hanjina bagi thabak paikhatle Yumnam Khemsan Chief Minister Makhata na asumna su phongdokli bisna taba solution amata lairoi haina su phongdokli Manipur lengak na hayeng IDP amamam gi account da lupa lising ani ga chamri ga kun kapsin ga dauri Litan area da santi hanjilak labasu lanjena kibasing amata halakpa ngamdri India da su sahi tara turuk sutriba singna social media sina ba thinga dauri MP Bimola ko jamna Muslim singi chaen tha Ramadan gi yaifa pauzen pirakli accident da ama sire laimakhong da sangsilamba counter blockade ki khongjang khudakta gi handokle MLA minister singna census tawgani tawroi khangalu Jitendra license yaudaba ayus amasung harban product singdagi section biu director Mizoram civil service ki khallaba Surasanpur masa ama listagi lauthokre Prithvi da thokpa angakpa thodok singi manungda ama Nurse tara mari hospital amada doctor su hospital su sem oiba haibadi doctor ama khakta nurse tara mari asi pregnant oirakpadagi social media da parent oirakhre